Miring tabiriba pung nama pukul bocokna ahan waktu ada taram na ukcari ngasisu anoba nongmai bida malak pukul loina mayam hang birak kiba wang sing amadi birak pa comment sing kyo video du pudun lakcari ngasi ki video su miring tabiriba sing na video su like option biramu channel asu subscribe to driba sing na su channel asu subscribe option biramu ngasi ki video si matang su ukcari ke video sibu loi ba phau tang miring tabiriba ngasi ahan bada lo ko chariba comment asidi Binyas na to birakpani bro OnePlus Nord CE Lite say Realme 9 Pro से rebrand माले same specs same camera design su chap manai 64 megapixel su 5000 mAh 33 watt su karamba leibna fagani ahan bada binyas na birai basi ekoi ge Realme OnePlus haiba sing asi Vivo Oppo haiba brand sing asi BBK Electronics Corporation haiba company asi China da leiba company asi ge sub brand ngtani maram aduna haiba phone asi rebrand mathang manau nine haiba tare sumna tagi operational oiba asi kaji khrak sap dok sing tawraganda puthokpa phone sing atu oibana specification amagi design sing basi am matam da bana ba thengna bigani aduga adumna haibi leiba OnePlus Nord CE Lite amadi Realme 9 Pro S si ani si manungda adongna afaba phone ama khanti bata ra specification sing punamak mana bata ra so software da optimize to poiba helakba amadi camera gi sengbagi chang helakpagi matung ina adongda OnePlus Nord CE2 haiba phone asi oina suggest tawjari loina makha ta hang bilai basi bro nothing mobile karam kanda launch tawdino India da nothing gi mobile asi India da July gi tang 32 da launch tawgani haidana official oiba ekoi gi notification adongna uba phambigani Flipkart da changba matam da so adugi page adu hojikti gi hongna launch tawgani haibagi details sing loina na utpa horabani aduna soidana maki July gi tang 32 da nothing gi mobile one haiba si soidana maki India da uba phanglagani haidana dong comment asi gi pakum samjari mathangda lokho chariba comment asina hemba wang kemna tawbirakpani bro net ki problem yam lay YouTube Facebook ti khara yengba yai game ga sanardi chenba phau yade hanadi yam yarani game se fiber su yodaba router su nungaibra net ki matang da video amta semiro thanks hoi adongi phone aduna oiram basu yai game sanam matam da khoi gi hang chali sinaba nungai de hairiba se adum network ki problem su adum makha ta na lei haijaba tare network su amasung phone aduna animak si combination channel matam da game sanam matam da nungai ba hasi aduma oigadawi aduna hairiba adongi network sing matang da su video ama sembiro hairiba si hoi matam khradan video matam khrani manungda si matang da video sem ngamda ba hona ke haiduna adongi comment asiki pa khom pijai mathang da lokho chariba comment asina Busam rahis na tawbirakpani sir 15K makhada leiba camera da afaba amtang sir haibiro lupa lising tra mga khawgi manungda leiba camera gi damakta yengba taragadi aigi oiba suggestion da di sukna tagi camera gi wani khanjaba taragadi Samsung S23 haiba phone asi lupa lising tra mga gi range ta offer ga loinana adumak leiba phangba phone amani haiba phone asi camera gi damakta di yamna afaba phone amani haina dongda suggest tawjari mathangda lokho chariba comment asina Ramzit mutungna tawbirakpani bro Oppo Reno 6 ka OnePlus Nord CE2 ga ani se paibada nungaiba karambana gengani amta habiro mamang da su hangjabani pakum bibiraktre akoi Ramzit mutungna habireiba adongi phone ani sigi manungda di ai mamang da su pakum bijaram gadong mali adugo adongna habiraktre haibana ngasi ai gi site ge aina adongda thamjani gabsi Oppo Reno 6 haiba phone asine hena adongna sinaba matamda camera gi matang da bu yengba taraga su aduga battery gi matang da nakragana overall performance yengmu matamda sinaba matamda nungai gani haina adongda Oppo Reno 6 asi oina suggest tawjari mathangda lokho chariba comment asina kingsang sing na tawbirakpani bro yam nungai bro gi pakum tabada Moto ga OnePlus ka se stock Android di oye user experience sa karambana hena nungai ni akatna ba phone di panjadre chawrakna kitang haibiramo adongna akagi Android asi khoi stock Android mam biba taragadi Motorola gi phone sing asi adiyam na phaba customization amta yawdaba adong stock Android bi riba phone amani haijab tare aduga OnePlus ki phone sing asi gi maming chaliba asina khoi gi Android asida customization to butar da su yam na nungai ba OS ma haijab tare Oxygen OS asi aduna haiba si overall performance da user experience da di khoi gi OnePlus da yawriba Oxygen OS asina hena nungai haiba asi khoi gi user myam gi review gi matung ina adongda OnePlus na hena nungai gani haina su ai mai kai suggest tawjari mathangda lokho chariba comment asina reverse kamu jamna tawbirakpani bro OnePlus Nord CE2 ga MI 11 Lite NE siga karambana hena camera performance ta pajagani bro hi pakum ngaijari adomna haiba phone ani si shukatagi camera khatangi yengbo oiba taragadi haiba phone ani asida
OnePlus Nord CE2 asina hena nungaigani haina adomda samthamjage maramdi hairiba phone asida optimize tawgi chang amadi phone asida piriba OS asina akogi post processing haiba tari camera asi kapu matungda amadi camera da piriba sensor sing asigi makhasu yamna pole maram aduna hairiba phone ani asina chap manaba megapixel oiba taragasu camera gi matangda sinaba matamda soidana ki OnePlus ki phone asina hena nungaigani haiduna adomda OnePlus ki Nord CE2 hairiba phone asi suggest tawjari mathangda lokachariba comment asina Laisram Nandakumar Ibrakmani Yamba Matam Laiba Kibikta OnePlus phone singna processor and camera da tai atopa phone sing dagi luxury se kai no company sina kari ahen mamugun hapagino masi mamang da suhai je kiba ko phone sing da sina pun ngai ba haibasi phone ki software amasung hardware ani sigi combination asi chana ba yamna mak makha poli haijab tai adubo OnePlus ki phone sing dadi abagi software gi optimization asi atuki matik fa kari oxygen OS asi asigi da makta so maming sapana maram wariga OnePlus ki phone sing asi mayam da pamdari bani maram asina processor ni matang da natragan atopa camera da chamanaba specification piba taragasu OnePlus ki phone sing asina sina bade hena nungai reba asi oxygen OS asina ni haina adogi comment asi ki pakum pijari mathangda lokhochariba comment asina kokchak thoiba haine birame Redmi Note 11 Pro hiting yam kalli se kai gino kitang sanaba henli aduga sabane heli aduga hang chalaga phone khongi kai gino yadaba yawira leiba kuidri hai male leibi kuidri hai male sumna ibire basi adom hai bire Redmi Note 11 Pro asi ko hiting issue lai hai basi wai ai so mamang da viewers ni marakti gi ama na su khongdok se ba male hai ba phone asi hiting problem lai ai asu thoidokna adom gi game sing adu natana adom gi phone adu da application kara background da soi da maki run tawga leiramgani hai re application sing adu adom off tawbiraba matungda adom gi phone adu ngai haktan inta halbiraga adom gi phone adu sinam matam da soi da maki hiting issue asi kradang word su phagadra hai ningjai adugo hairiba hiting issue na chingba sing ase ekoi throttle issue na chingba si company na optimize to what padagi ni haina thamjage hairiba si karigumba software gumba no update lakko matamda phagadra haina ningjai aduna matam leiba khibikta software update lakko taragadi amutang update tawbaga view haiduna tomda suggest tawdel mathangda lokhochariba comment asina tondon sana iring bangna tobirakuni bro under 50k gi manungda leiba camera khwaidagi sengba phone gi video sembiro hoi adom na haibireba lupa lising yang khai phau gi manung da leba camera ta yamna mok sengba phone sing khangga charaga video su sem da bhona jar king asi dagina no manini asi gi manung da lupa lising kutra phau gi manung da leba yamna mu phaba phone sing gi matang da su video ama thaga na budna mak khona jari hairiba video asi su yeng view ama de adom na haibireba video asi su matam khari gi matung da thagat pangam na bhona jagi haidona adom comment asi gi phau kum pizai mathangda lokhochariba comment asina chongba sarang themna tawbirakpani hojik phaugi oina India da karamba mobile na khara hena paina bagi amukta haibiro bro aduga Manipur gi oina su karamba phone na khara hena paina bagi khangjaninge bagi chongba sarang themna haibireba asigi matangdari thoidopa knowledge leijade haijaba tare haiba asi khangge haiba targe tongan ba survey ama tongan ba ama tawjagadi karamba phone singi na hena paina ribagi haiba si khangba hangoi adubo aikogi mamang chatta thadokkiba company singi oiba overall mobile phone ki shipment ki matang da yengjaru ba taragadi mobile ki matang da MI haiba company asina budget level dadi mayam na paina yamna paina riba market share asi 50% ki mathakta hena paina riba phone ki company amani haina ningjai maram aduna adom na haibi riba karamba phone na paina yamna paina raga gadagi haiba sigi pakum asi MI haiba phone asina hena changchat ta paini haina thamjai mathangda lokhochariba comment asina biju mangana tobirakpani iPhone se yadra kanda sembada problem layoino adom na hangberiba iPhone haiba phone asi Vivo haiba company asigi sub brand oibana maram oiraga phone asigi yaraktaba natragana warranty lainai manungda bu oiba taraga su karikma problem lairakpa matamda Vivo gi service center singda semba soidna maki yagani haina adomi comment asigi pakum su pizai mathangda lokhochariba comment asina ayuk robayana tobirakpani bro OnePlus Nord 3 thongla abo adom nang bilaiba OnePlus Nord 3 haiba si hojik phaugi oina di tholakri haiba phone asi tholakadra na tagna tholoira haiba gi rumor na singba su tabu khongjadri haijaba tare hojik nauba oina OnePlus ki anauba phone haijaba tare di OnePlus Nord 2T haiba phone asi India da OnePlus haiba company asina launch tawgadaba anauba phone amani haiba phone asi oina yengyu loina na adom na OnePlus ki phone ama leina bagi damang yengbiram taragadi OnePlus Nord 3 haiba phone asi di matam khara changki gadra haina ningjai haiduna adomi comment asi ki pakum su pijai
Masini ngasigi mayam hangbirakpa wahangsing amadi ibirakpa comment-sing ko video asibu miyeng tabiriba amadi video asida comment tawbirakkiba mayam punamakpusu aigi maikirigi tawbimal khangbu utchari loinana adomna mobile phone singi matangda natragana technology ga mari leinaba anoba khangbiringba wahangsing leiba taragasu ngasigi video gi comment section da sumsoi soidana ibiramu tungda mayamna hangbirakpa wahangsing amadi bibirakpa comment sing loinana channel asida bibirakpa solution sing loinana anoba video ama pudon laksage ngasigi oinadi video asi matang asida loisinjari tungda anoba video amada amuk thingnarasi matam adu pawgi damakta di mayam punamakta gi kainam gi atan nijari